ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsna taramna okjari. Ngasi mayamda ligadawriba wari asigi maming hingchabagi nupi wari si haujaraklage. Laibak amada lairaba nupa ama lairami. Mahaki masanupi ahum lairami. Masanupi ahum dugi manungda masanupi atombiduna khwaidagi phajaba amadi maramukpasu helami. Masanupi ahan anidunadi masanupi atombidu yamna kalaklami aduga mapadunadi mahakpu yamna nungsirami luna taurami. Yumthangnaba saharda achauba mela ama pangthoklami. Lairaba nupa adu mahaki imung manung punaba mela adu chatpa tarami. Mahangna mela chatlamdaida masanupi ahumduda mahangna meladagi halakpada Makhoigi kari layrakuge hanglami. Mahangna makhoina layraku haigadawribadu mahangna layba ngamba pot oigadabani su hairami. Masanupi ahal Rosinana mahaki furit phajaba ama layraku hairami. Masanupi yaima Meritana mahaki innanaba fi ama meladudagi layraknaba hairami. Adubu masi aniga manadana Masanupi atombi Jelindadi mapada Phajaba Rose haibadi atar gulab ama layraknaba hairami. Mathangi numitta lairaba nupa adu yumthangnaba saharduda mela dugidamak khongsan khirami. Mahangna mela mafamdu hek yaubaga masanupi anigi furit amadi innanaba fi adu lairami. Makhoi anigi potudi irai laina thiba phanglami. Adubu mahaki masanupi atombi Jelindagi Rose adudi mafam khuding thirabasu phanglamde. Maramdi matamdu Rose sataba matam oirami. Masanupi atombigi Rose tu thidaba yade khanduna mahangna ahanba thengnaba lambi amada chatlami. Mahangna khara chatlaga awangba phaklangna khajanba phajaraba laikol ama thengnarami. Mahangna laikol dugi gate to hek hangdokpaga phajaba makhal makha kayagi lai horamba thengnarami. Matai oirabna rose sabul ama hauba thengnarami. Phajaraba machu kayagi rose salami. Mahangna mafam aduda laikol adubu senariba mali laibra haiduna koyeng jinglami. Lairabadi mangonda hainaraga masanupi atombidugi Rose adu laibige khalami. Adubu mafam aduda kanasu laiba udabadagi mahangna fajaraba Rose ama heke taurami. Mahangna Rose adu heknaba hek singbaga mafam aduda laimaidagi makhol amadi mai thoraklami. Khanghaudana mafam adudagi hingchaba ama thoraklami. Hingchaba adu Dragon gi masak lauduna mayada mai kamlami. Mahangna sauna lairaba nupa aduda hairaklami. He nupa nahangna tawribadu karino nahak haujik siba tare. Nahangna aigi laikolbu mang takhananaba honari. Lairaba nupa adudi kibana thak niglami. Mahangna kapna makhu khudak kullaga hingsaba aduda mahakpu kanbinaba haijarami. Mahangna Rose heke tawruba lanjare. Mahangna Rose heke tawbagi maramsu hingchaba aduda hairami. Mahangna hingchaba aduda makha tarami. Aibu mafam si thadoktuna chatpa yahanbiyu. Aigisu imung manung leijai. Nahangna aibu hatlabadi aigi imung manung yamna awaba tagani. Hingchabaduna hanadagi hena sauna khumlaglami. He nupa tau amadi sigani. Rose purau hairiba nahaki nasanupidu sida purau natradi nahak mafam asida sigani. Lairaba nupaduna isor khurumlabasu hingchaba adugi wakhal adu honghanba ngamlamde. Upai leitabadagi mahak hingchaba aduda masanupi magi manakta purakani haiduna
ꯋꯥꯁꯛꯄ ꯇꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯌꯨꯝꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯅꯤꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯛꯄ ꯐꯨꯔꯤꯠ ꯑꯃꯗꯤ ꯐꯤꯗꯨ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯖꯦꯂꯤꯟꯗꯥꯗꯅ ꯔꯣꯁꯇꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯑꯁꯤꯕ ꯃꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯑꯋꯥꯕ ꯁꯛꯐꯝꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯪꯂꯝꯃꯤ, "ꯄꯥꯕꯨꯡ, ꯅꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯎꯔꯦ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯃꯐꯝꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯂꯕ꯭ꯔꯥ?" ꯃꯄꯥꯗꯨ ꯐꯅ ꯀꯨꯏꯅ ꯃꯆꯥꯁꯤꯡꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯂꯤꯊꯣꯛꯂꯝꯗꯦ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯪꯃꯟꯕꯗꯒꯤ ꯃꯍꯥꯛꯅ ꯀꯣꯟꯅꯊꯪꯗꯗꯤ ꯀꯞꯂꯒ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯝꯃꯤ, "ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯖꯦꯂꯤꯟꯗꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯣꯏꯗꯅ ꯆꯥꯈ꯭ꯔꯒꯅꯤ." ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯦꯡꯉꯨ, ꯃꯁꯤꯒꯤ ꯃꯁꯥꯒꯤꯇ ꯈꯟꯕꯤ ꯅꯨꯄꯤꯁꯦ, ꯃꯍꯥꯛ ꯑꯣꯏꯅ ꯍꯤꯡꯆꯥꯕꯗꯨꯗ ꯆꯥꯍꯟꯈ꯭ꯔꯁꯤ꯫ ꯃꯍꯥꯛꯅ ꯔꯣꯁ ꯁꯥꯠꯄ ꯃꯇꯝꯁꯨ ꯅꯠꯇꯅ ꯀꯔꯤꯒꯤ ꯄꯥꯕꯨꯡꯗ ꯔꯣꯁ ꯄꯨꯔꯛꯎ ꯍꯥꯏꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯍꯟꯕꯅꯤ꯫ ꯄꯥꯕꯨꯡꯗꯤ ꯑꯩꯈꯣꯏꯒ ꯂꯩꯒꯗꯕꯅꯤ." ꯖꯦꯂꯤꯟꯗꯥ ꯃꯆꯦꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ తాꯏ, ꯀꯔꯤꯁꯨ ꯁꯥꯎꯗꯦ꯫ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯨꯝꯃꯤ, ꯏꯆꯦ ꯑꯅꯤꯅ ꯍꯥꯏꯕ꯫ ꯈꯨꯗꯣꯡꯊꯤꯕꯁꯤ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ, ꯑꯗꯨꯒꯤ ꯐꯣꯜꯗꯤ ꯑꯩꯅ ꯐꯪꯒꯗꯕꯅꯤ꯫ ꯑꯩ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ, ꯃꯍꯥꯛꯅ ꯑꯩꯕꯨ ꯆꯥꯊꯣꯛꯈ꯭ꯔꯁꯅꯨ꯫ ꯄꯥꯕꯨꯡ, ꯑꯩꯕꯨ ꯍꯤꯡꯆꯥꯕꯗꯨꯅ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯄꯨꯕꯤꯌꯨ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯦꯂꯤꯟꯗꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯋꯥꯔꯕ ꯃꯄꯥ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯈꯣꯏ ꯍꯤꯡꯆꯥꯕꯗꯨꯒꯤ ꯂꯩꯀꯣꯜꯗꯨꯒꯤ ꯒꯦꯠ ꯌꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯍꯥꯟꯅꯒꯨꯝ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯃꯥꯟꯅꯗꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯅꯨꯡꯒꯨꯝꯂꯕ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯗꯨ ꯃꯩ ꯃꯇꯤꯛ ꯆꯥꯅ ꯊꯥꯜꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯡꯗꯨꯁꯨ ꯌꯥꯝꯅ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯌꯥꯝꯅ ꯉꯛꯅ ꯃꯈꯨꯠꯇ ꯑꯆꯥꯛꯄ ꯃꯩ ꯄꯥꯏꯕ ꯃꯥꯔꯕꯜꯅ ꯁꯥꯕ ꯃꯨꯔꯇꯤ ꯃꯔꯤ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯖꯦꯂꯤꯟꯗꯥꯒ ꯃꯄꯥꯒꯗꯨꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯤ, ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯃꯨꯔꯇꯤ ꯃꯔꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯌꯨꯝꯗꯨꯒꯤ ꯃꯊꯛꯀꯤ ꯀꯥꯗ ꯄꯨꯈꯠꯄꯤꯔꯝꯃꯤ꯫ ꯀꯥꯗꯨꯗ ꯇꯦꯕꯜꯗ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥꯗꯤ ꯇꯧꯔꯤꯕꯗꯨꯗ ꯉꯛꯄꯒꯤ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯨꯝꯐꯝ ꯀꯥ ꯑꯅꯤꯗ ꯄꯨꯕꯤꯔꯝꯃꯤ꯫ ꯖꯦꯂꯤꯟꯗꯥ ꯑꯃꯗꯤ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯋꯥꯃꯟꯕꯗꯒꯤ ꯐꯃꯨꯡꯗ ꯇꯥꯈꯤꯕꯒ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯖꯦꯂꯤꯟꯗꯥ ꯑꯃꯗꯤ ꯃꯄꯥ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯅ ꯊꯛꯅꯕ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯣꯜꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯔꯣꯁ ꯍꯧꯕ ꯃꯐꯝꯗꯨꯗ ꯂꯥꯛꯄꯗ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯍꯤꯡꯆꯥꯕꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯖꯦꯂꯤꯟꯗꯥꯗꯤ ꯍꯤꯡꯆꯥꯕꯗꯨ ꯎꯕꯗ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯇꯝꯊꯤꯔꯕ ꯀꯤꯔꯕ ꯃꯤꯠꯇꯨꯅ ꯖꯦꯂꯤꯟꯗꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯖꯦꯂꯤꯟꯗꯥꯒꯤ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯐꯔꯦ ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯅꯍꯥꯛꯀꯤ ꯋꯥꯁꯛꯇꯤ ꯉꯥꯛꯂꯦꯗꯅ, ꯑꯩ ꯄꯦꯜꯂꯦ꯫ ꯅꯍꯥꯛ ꯆꯠꯂꯨ, ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯊꯅꯝꯃꯨ." ꯍꯤꯡꯆꯥꯕꯗꯨꯅ ꯃꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯃꯛ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯨ ꯍꯣꯡꯂꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯐꯝꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯂꯤꯟꯗꯥꯅ ꯃꯄꯥꯗ
ꯃꯆꯦ ꯑꯅꯤꯒꯤ ꯈꯜꯂꯒ ꯃꯌꯨꯝꯗ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯗꯨꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯃꯆꯥꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯁꯤꯟꯅꯔꯝꯂꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯖꯦꯂꯤꯟꯗꯥꯒ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯖꯦꯂꯤꯟꯗꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯖꯦꯂꯤꯟꯗꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯖꯦꯂꯤꯟꯗꯥꯅ ꯃꯉꯣꯟꯗꯒꯤ ꯀꯔꯤꯃꯠꯇ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯀꯣꯜꯗꯨꯗ ꯖꯦꯂꯤꯟꯗꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯦꯂꯤꯟꯗꯥꯗ ꯍꯪꯂꯝꯃꯤ, "ꯖꯦꯂꯤꯟꯗꯥ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ?" ꯖꯦꯂꯤꯟꯗꯥꯅ ꯈꯨꯝꯂꯝꯃꯤ, "ꯑꯩ ꯅꯍꯥꯛꯄꯨ ꯄꯥꯝꯃꯤ, ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯑꯣꯏꯕ ꯉꯝꯂꯣꯏ." ꯃꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯖꯦꯂꯤꯟꯗꯥꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯤꯡ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯦꯂꯤꯟꯗꯥꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯕꯨ ꯖꯦꯂꯤꯟꯗꯥ, ꯅꯪꯅ ꯑꯩꯒ ꯂꯨꯍꯣꯡꯂꯕꯗꯤ ꯑꯉꯛꯄ ꯀꯌꯥ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗ꯭ꯔꯤꯉꯩꯗꯗꯤ ꯊꯣꯛꯄ ꯉꯝꯗꯦ." ꯖꯦꯂꯤꯟꯗꯥ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯗ꯭ꯔꯕꯁꯨ, ꯍꯤꯡꯆꯥꯕꯗꯨꯅ ꯃꯍꯥꯛꯄꯨ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝ ꯊꯝꯕꯤꯔꯕꯁꯨ, ꯃꯍꯥꯛꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯂꯨꯍꯣꯡꯕꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯍꯤꯡꯆꯥꯕꯗꯨ ꯌꯥꯝꯅ ꯊꯤꯔꯝꯃꯤ ꯑꯃꯗꯤ ꯌꯦꯡꯕꯗ ꯃꯁꯛꯇꯨ ꯇꯝꯊꯤꯕ ꯁꯥ ꯃꯥꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯥꯒ ꯂꯨꯍꯣꯡꯗꯁꯤ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯍꯥꯟꯅꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯖꯦꯂꯤꯟꯗꯥꯗ ꯍꯥꯏꯔꯝꯃꯤ, "ꯖꯦꯂꯤꯟꯗꯥ, ꯃꯨꯟꯅ ꯇꯥꯎ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯅꯪꯅ ꯑꯩꯒ ꯂꯨꯍꯣꯡꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡ ꯑꯗꯨ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤꯕꯅꯤ꯫ ꯅꯍꯥꯛ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯕꯁꯤ ꯊꯥꯖꯗ꯭ꯔꯒ ꯁꯦ ꯌꯦꯡꯉꯨ." ꯃꯗꯨ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯗꯨꯅ ꯃꯦꯖꯤꯛꯀꯤ ꯃꯤꯡꯁꯦꯜ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯃꯤꯡꯁꯦꯜꯗꯨꯗ ꯎꯠꯂꯝꯃꯤ꯫ ꯃꯄꯥꯅ ꯐꯃꯨꯡꯗ ꯅꯥꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕ ꯎꯕꯗꯨꯗ ꯅꯤꯡꯕ ꯀꯥꯏꯔꯕ, ꯊꯋꯥꯏ ꯋꯥꯔꯕ ꯖꯦꯂꯤꯟꯗꯥꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ꯫ ꯃꯍꯥꯛ ꯁꯤꯗ꯭ꯔꯤꯉꯩꯗ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯣꯜꯍꯟꯕꯤꯌꯨ꯫ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯒꯦ꯫ ꯑꯩ ꯅꯪꯒꯤ ꯍꯥꯏꯕ ꯏꯟꯕꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ." ꯖꯦꯂꯤꯟꯗꯥꯅ ꯋꯥꯍꯩꯁꯤꯡꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯃꯁꯛ ꯃꯇꯧ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯛꯄꯗꯨꯗ ꯖꯦꯂꯤꯟꯗꯥꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯡꯁꯤꯔꯕꯤ ꯖꯦꯂꯤꯟꯗꯥ, ꯑꯩ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯖꯥꯗꯨ ꯍꯩꯕꯤ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯑꯊꯤꯕ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯁꯤ ꯑꯣꯜꯍꯟꯕꯤꯔꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯁꯤ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯕꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯔꯛꯄꯗꯨꯗ ꯃꯥꯒꯤ ꯁꯥꯞ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯖꯦꯂꯤꯟꯗꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫